ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯦꯊꯕꯤ ꯂꯝꯕꯤꯗꯨꯗ ꯆꯠꯅ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯆꯠꯂꯤꯉꯩ ꯂꯨꯄꯥ ꯀꯨꯟꯆꯕꯤ ꯄꯦꯇ꯭ꯔꯦꯛ ꯂꯥꯎꯕ ꯑꯍꯥꯟꯕ ꯑꯝꯇꯪ ꯇꯥꯔꯝꯃꯗꯤ ꯑꯩꯕꯨ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯇꯥꯕꯤꯔꯝꯕꯤ ꯇꯥꯕꯤꯔꯝꯕꯤ, ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯇꯥꯕꯤꯔꯝꯕꯤ, ꯑꯩꯁꯦ ꯁꯦꯜ ꯇꯠꯂꯕꯅꯤ, ꯇꯥꯕꯤꯔꯝꯕꯤ ꯇꯥꯕꯤꯔꯝꯕꯤ, ꯁꯦꯜ ꯇꯥꯕꯤꯔꯝꯕꯤ ꯇꯥꯕꯤꯔꯝꯕꯤ ꯍꯥꯏꯅ ꯅꯤꯡꯖꯕꯅꯤ ꯆꯥꯟꯕꯤꯗ꯭ꯔ ꯃꯥꯜꯂꯤ ꯏꯁꯣꯔꯅ꯫ ꯂꯝꯕꯤꯗꯨꯗ ꯁꯦꯜꯒꯤ ꯃꯍꯨꯠ ꯁꯟꯊꯤ ꯉꯥꯛꯇ ꯑꯣꯏꯅ ꯍꯦꯛ ꯇꯥꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯅ ꯊꯦꯡꯅꯅꯤꯡꯗꯕ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯃꯦꯝꯆꯧꯕꯤꯒ ꯍꯦꯛ ꯊꯦꯡꯅꯩ ꯀꯦꯊꯕꯤ ꯁꯨꯛꯇꯨꯅ ꯃꯆꯤꯟꯗ꯫ ꯑꯁ ꯀꯦꯊꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯁꯦꯜ ꯇꯥꯕꯤꯔꯝꯃꯨ ꯍꯥꯏꯔꯒ ꯁꯦꯜ ꯊꯧꯔꯛꯇꯧꯕ ꯃꯤ ꯑꯣꯏꯅ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯁ ꯈꯣꯟꯗꯥ ꯌꯥꯝꯅ ꯐꯖꯗꯕꯅꯤ, ꯆꯤꯟ ꯊꯤꯕꯁꯨ ꯌꯥꯗꯕꯅꯦꯕ꯫ ꯑꯩꯅ ꯅꯣꯡ ꯅꯤꯅꯤꯇꯅꯤ ꯍꯥꯏꯔꯒ ꯂꯧꯈꯤꯕ ꯁꯦꯜꯗꯣ ꯍꯧꯖꯤꯛꯐꯥꯎ ꯁꯤꯡꯉꯛꯇꯕꯒꯤ ꯃꯇꯤꯜ ꯆꯣꯡꯊꯣꯛꯄ ꯃꯈꯩ ꯃꯃꯤꯠ ꯃꯅꯥ ꯈꯞꯇꯨꯅ ꯉꯥꯡꯉꯛꯇꯣꯏꯅꯤ꯫ ꯁꯨꯝ ꯅꯞꯁꯤꯜꯂꯦꯅꯤ, ꯅꯛꯁꯤꯜꯂꯦꯕ ꯁꯨꯝ꯫ ꯑꯁ ꯑꯩꯅꯤ ꯈꯪꯈ꯭ꯔꯗꯤ ꯁꯂꯥꯛ ꯁꯥꯕ ꯇꯥꯔꯦ꯫ ꯀꯥꯗꯦ, ꯑꯩꯅꯤ ꯈꯪꯗꯅꯕ ꯃꯤꯠꯅꯥꯁꯦ ꯍꯦꯛꯇ ꯁꯨꯛꯇꯣꯛ ꯁꯨꯛꯆꯤꯟ ꯇꯧꯔꯒ ꯃꯥꯒꯤ ꯃꯄꯥꯁꯦ ꯐꯠ ꯂꯥꯟꯈ꯭ꯔꯒꯦ꯫ ꯀꯦꯊꯕꯤ ꯃꯃꯤꯠꯇꯨ ꯑꯔꯩꯈꯩ ꯆꯦꯞꯂꯒ ꯃꯦꯝꯆꯧꯕꯤꯒꯤ ꯃꯄꯥꯗꯨ ꯂꯥꯟꯅꯕ ꯄ꯭ꯔꯞ ꯆꯠꯂꯤ꯫ ꯃꯦꯝꯆꯧꯕꯤꯅ ꯏꯁ ꯇꯧꯔꯤꯁꯦ ꯀꯌꯥꯗ ꯄꯛꯇ꯭ꯔꯤꯕꯅꯣ, ꯃꯃꯤꯠ ꯃꯅꯥꯒꯁꯦ ꯁꯦꯞꯆꯟꯅꯔꯒ ꯑꯩꯅ ꯈꯪꯂꯔꯣꯏ ꯁꯤꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯉꯥꯏꯈꯣ! ꯀꯦꯊꯕꯤ ꯃꯃꯥꯏꯗ ꯑꯣꯟꯊꯣꯔꯛꯇ ꯈꯨꯝꯃꯤ꯫ ꯍꯥ ꯑꯩꯕꯨꯔꯣ? ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯕꯨ ꯑꯣꯏꯗꯧꯔꯤꯒꯦ ꯏꯕꯦꯝꯃ? ꯅꯪꯅ ꯍꯩꯕꯁꯦ ꯍꯩꯗꯀꯣ! ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯀꯛ ꯀꯛ ꯂꯥꯎꯕꯤ, ꯑꯔꯤꯕꯤꯗꯒꯤ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯤ, ꯆꯍꯤ ꯁꯨꯗꯅ ꯌꯨꯝ ꯄꯥꯜꯂꯛꯄꯤ ꯅꯪꯅ ꯍꯦꯟꯅ ꯍꯩꯁꯤꯡꯈ꯭ꯔꯦꯅꯦ꯫ ꯍꯩꯈ꯭ꯔꯦ! ꯀꯦꯊꯕꯤ ꯃꯃꯥꯏ ꯁꯨꯑꯣꯟ ꯑꯣꯟꯊꯣꯔꯛꯇ ꯃꯦꯝꯆꯧꯕꯤ ꯃꯥꯕꯨ ꯁꯛꯁꯨ ꯈꯪꯗꯕ ꯑꯃꯒꯨꯝ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯦꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ, ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯣꯝꯇ ꯈꯪꯗ꯭ꯔꯦ꯫ ꯃꯤ ꯁꯣꯟꯅꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯏꯅꯦ ꯑꯩ ꯆꯠꯂꯒꯦ, ꯊꯦꯡꯉꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤ ꯆꯠꯀꯦ ꯇꯧꯏ꯫ ꯃꯦꯝꯆꯧꯕꯤ ꯀꯦꯊꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯃꯃꯥꯏꯗꯨ ꯈꯪꯑꯣꯟ ꯃꯉꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯜꯍꯜꯂꯤ꯫ ꯀꯦꯊꯕꯤ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯦꯞꯂꯤ꯫ ꯏꯁ ꯃꯥꯜꯂꯦꯗꯀꯣ ꯌꯥꯝꯅ, ꯃꯃꯤꯠ ꯃꯅꯥꯒꯁꯤ ꯁꯦꯞꯆꯤꯟꯅꯗꯅ꯫ ꯌꯦꯡꯅꯤꯡꯗꯦꯀꯣ! ꯆꯠꯂꯣ, ꯈꯣꯡꯈ꯭ꯂꯥꯏ ꯁꯨꯕ ꯌꯣꯡ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯅꯠꯇꯦ ꯅꯪꯅ ꯈꯜꯂꯤꯕꯨ ꯅꯪꯅ ꯅꯃꯤꯠꯇꯨ ꯁꯦꯞꯆꯤꯟꯅꯔꯒ ꯑꯩꯅ ꯈꯪꯂꯔꯣꯏ ꯁꯤꯔꯣ? ꯕꯦꯝꯃ ꯑꯩꯁꯤ ꯃꯦꯝꯆꯧꯕꯤꯅꯤ, ꯃꯦꯝꯆꯧꯕꯤ꯫ ꯉꯁꯥꯏꯅ ꯑꯩꯅ ꯅꯪꯁꯦ ꯂꯥꯞꯂꯤꯉꯩꯗꯒꯤ ꯎꯔꯕꯅꯤ꯫ ꯀꯦꯊꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯁꯨꯝ ꯏꯅꯦꯗ ꯂꯛꯅꯕꯅꯦ ꯑꯩꯅ꯫ ꯑꯩꯁꯦ ꯅꯈꯥ ꯊꯥꯕ ꯑꯉꯥꯡꯅꯤꯅ ꯅꯪꯅ ꯂꯛꯅꯔꯤꯕꯅꯤꯅꯦ꯫ ꯑꯔꯦꯝꯕꯗꯅꯦ ꯌꯥꯝ ꯂꯛꯅꯕ ꯍꯩꯕ꯭ꯔꯥ ꯑꯩꯕꯨ? ꯑꯃꯨꯛꯇꯪ ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯛꯄꯗ ꯅꯃꯤꯡ ꯀꯥꯎꯅꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯑꯁ ꯏꯅꯦꯁꯤꯃ ꯐꯥꯒꯤ ꯐꯔꯥꯡꯒ ꯇꯧꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯗꯦ ꯑꯣꯏꯕ꯫ ꯃꯤ ꯑꯩꯅ ꯁꯨꯝ ꯏꯅꯦꯁꯤ ꯅꯨꯡꯁꯤꯗꯅ ꯃꯤꯠꯁꯦ ꯁꯦꯞꯆꯤꯟꯅꯔꯒ ꯂꯛꯅꯕꯁꯤꯗ ꯊꯑꯣꯏꯅ ꯁꯥꯎꯕ ꯉꯝꯃꯤ꯫ ꯍꯌꯦꯡꯈꯩ ꯑꯩ ꯂꯛꯅꯖꯔꯔꯣꯏ, ꯇꯜꯂꯦꯕ꯫ ꯂꯛꯅꯕꯤꯌꯨ ꯍꯥꯏꯗꯦ? ꯐꯔꯦ, ꯂꯛꯅꯕꯁꯨ ꯌꯥꯗꯦ ꯍꯥꯏꯔꯝꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯅꯦ꯫ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯦ꯫ ꯀꯌꯥꯗ ꯍꯩꯁꯤꯡꯅ ꯃꯆꯤꯜ ꯃꯈꯥꯁꯦ ꯐꯔꯤꯕꯅꯣ ꯌꯦꯡꯉꯨꯕ ꯃꯁꯤ꯫ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯤ ꯀꯥꯏ꯫ ꯍꯩꯁꯤꯡꯕꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯝꯃꯨ꯫ ꯍꯦꯛ ꯂꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯁꯛ ꯅꯁꯥ ꯎꯒꯦ ꯐꯪꯗꯦꯅꯦ꯫ ꯅꯣꯡ ꯅꯤꯅꯤ ꯈꯛꯅꯤ ꯍꯥꯏꯔꯒ ꯂꯧꯈ꯭ꯔꯤꯕꯅꯦꯕ ꯑꯗꯨꯁꯨ꯫ ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯝꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯀꯩꯅꯣ ꯏꯅꯦ, ꯂꯝꯕꯤꯁꯤꯗ ꯑꯣꯟꯊꯣꯛ ꯅꯥꯏꯅꯈꯤꯗ꯭ꯔꯦ, ꯑꯆꯠ ꯑꯋꯣꯡ ꯂꯣꯏꯅ ꯌꯦꯡꯅꯔꯦ꯫ ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯑꯩ ꯃꯇꯤꯟ ꯃꯠꯂꯣꯏꯗꯅ ꯁꯤꯡꯂꯛꯇꯧ ꯂꯩꯔꯝꯅꯤ, ꯉꯥꯏꯉꯝꯗꯕ ꯇꯧꯅꯨ ꯄꯤꯗꯧ ꯂꯩꯔꯝꯅꯦꯕ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯤꯗꯀꯣ ꯉꯥꯡꯕ ꯁꯛꯄ꯫ ꯍꯣ ꯆꯤꯟ ꯐꯕꯤ ꯏꯕꯦꯝꯃ, ꯅꯪꯅ ꯂꯧꯈ꯭ꯔꯤꯗꯣ ꯀꯌꯥꯝ ꯀꯨꯏꯔꯦ? ꯅꯪ ꯑꯝꯇ ꯅꯈꯨꯠꯇꯣ ꯊꯦꯛꯇꯨꯅ ꯄꯥꯎꯑꯣꯕ ꯑꯝꯇ꯫ ꯄꯥꯗ꯭ꯔꯁꯨ ꯌꯥꯔꯦ, ꯊꯥꯗꯤ ꯐꯥꯗ꯭ꯔꯤꯗꯅ꯫ ꯊꯥꯁꯤꯗ ꯐꯥꯈꯤꯁꯅꯨ, ꯁꯦꯟꯗꯣꯏ ꯍꯥꯞꯂꯁꯨ ꯁꯣꯏ ꯁꯤꯡꯅꯤꯕ, ꯑꯩ ꯍꯥꯞꯂꯒ ꯁꯤꯡꯒꯦ꯫ ꯀꯔꯤ? ꯅꯣꯡ ꯅꯤꯅꯤ ꯈꯛꯅꯤ ꯍꯥꯏꯔꯒ ꯂꯧꯈꯤꯕ ꯁꯦꯜꯗꯨꯕꯨ ꯊꯥ ꯐꯥꯈꯤꯁꯅꯨ ꯑꯗꯨꯒ ꯁꯤꯡꯒꯦ ꯀꯥꯏꯅ? ꯅꯪ ꯍꯧꯖꯤꯛ ꯁꯣꯔꯣꯛ ꯃꯊꯛꯁꯤꯗ ꯍꯥꯏꯗꯠꯂꯒ ꯍꯥꯠꯅꯨ ꯍꯥꯏꯕ꯭ꯔꯣ? ꯍꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯁꯦꯜꯗꯣ ꯄ꯭ꯔꯞ ꯁꯤꯡꯂꯣ꯫ ꯍꯤꯔꯩꯅꯦ, ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ꯫ ꯍꯥꯠꯄ ꯇꯨꯞꯄ ꯀꯥꯏꯗꯦ ꯀꯩꯅꯣ? ꯑꯩ ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯁꯤꯡꯉꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕꯇꯅꯤ꯫ ꯃꯁꯤ ꯏꯅꯦꯅ ꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯏꯅꯦꯅ ꯋꯥ ꯌꯥꯝꯅ ꯌꯥꯝꯗꯣꯏ ꯑꯣꯏꯔꯗꯤ ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯑꯩ ꯁꯨꯛꯁꯤꯡ ꯍꯦꯛ ꯁꯤꯡꯉꯔꯣꯏ꯫ ꯑꯩꯅ ꯁꯦꯜ ꯁꯤꯡꯗꯕꯗ ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯀꯩ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ? ꯁꯨꯛꯁꯤꯡ ꯍꯦꯛ ꯁꯤꯡꯂꯣꯏ꯫ ꯁꯤꯡꯉꯣꯏꯕ ꯑꯩꯅ, ꯁꯤꯡꯉꯣꯏꯌꯦ꯫ ꯍꯩꯃꯥ, ꯐꯥꯒꯤꯗꯒꯤ ꯃꯁꯤꯒꯤ ꯃꯧꯅꯥꯎꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯋꯦ꯫ ꯃꯤꯁꯦ ꯌꯥꯝ ꯎꯁꯤꯠꯇꯦꯕ꯫
นังเมียมโซบีไอซิการันบะมิงเอาขังดรามาทุกเราบีอ่างสวยหานังนะเมียมโซบีไอกีอิรัลฮัดปะไกดูดิเนี่ยน้ำมังดะพองมังลุนุเสียวตัวปีรักจีบเผาบะนายมดะฮันจินลักแล้วกันเนี่ยคงก้อยนะบังงามดราบะไอเมียมโซบีนัดเรดันะหลักนิ่งใครหลักเจ้าทองล้นสิละก็สุกทองปีตระก็เลยเดะอะดูบัวก็ยังว่าบัทบักเนาะเล่าให้ดีเนี่ยไอเดียอินี่น่ะหลักแต่บักขักตานี่บ่าวสานไอดีมีน่ะเสียวทองบลักภาษาสักยามน่ะสังใจมวยน่ะที่น่ะงังละมะไม่ยามดูนะทองน้าไว้จักยามสาบยาเยบะฮันดักบรักเสียไอเสียจักสาบยาดิเสียวทองบักก็ยังหลักแต่บักกี้อินี่น่ะหลักตัวเสียวที่จะทวีระโดไอสักไม่ยามสาบยานะบะฮากินะติตุยังกะเสียยามกังละบะนี่จักสาแต่บักกี้เบียมโซบีปรกสักขยะแต่มาอย่าสิทาริบนู่นเฮมีหนังงางสักเลยให้ดับดีมาไหวสิคิดจะสุยกาอยู่ให้บันนี่ดาเบียมานั่งกี่อีกาอยู่ยาแต่บันน้ำไม่สิบัวกระรำบัดดาตู้น่ะสารบันน้ำไม่เนาะสันกีมาวนกับอีรวยกีมาวนกับอันนี้ตัวน่ะตัวแล้วก็ยานั่นก็สารบันไม่ไว้เต้าดินี่อะดูกินี่ไอ้นี่ใกล้บักขังดิสิพารามันนี่สิโอ้ยระดิที่นู่นบินนั่งก็สมมติสินน่ะก็ขนาดรักเลยระดิไอ้น่ะเสียบุกินน่ะสลิเสียมีกันลงไปทับบักสะทุ่มมาตายไอ้สลิก่อนมาตั้งสาบดาเอาบุกขัดน้ำมาขัดสัตย์สิยาวเรียกว่าไอ้อะด้วยดาน่ะถอยดูโปร่งจังนั่นเลยเหรอคุยนี่ไอ้ฮาลามาเกะสีไฮรัมดูนักเกทบีปรับเหตุการณ์สุดทว่าสาธิสัตขีเมียมโซบีคอยดูทิศน่ะส่วนเขามีอะไรสักอุสิตบะพายขังกันเมียมโซบีติดขังกันงารางกิงข้ามานะไอ้อุสิตบะยาบระสเหกยาสังลบสูเมียมโซบีไอ้กิเสียวดูดีเล่าแต่ตัวน้อยปีเดปังงามบริยังฮัดปังงามบริยังเก็บมาโนมิดังกิมาตัมนี่ยุมาดูดาเกทบีกับมันเนียมกับคักเลยบันมากินุปัดถอยบดีหลังไฟตะเสียวตานบกิเลยขีบนะยุมดูดามันนี่มาเมาตะเลยบันมาปุรุยบเลยตะบันเกทบีมาในยุมมาดูดามันนิงตวิจานิงบไซจานิงมันนิงตวิมันเนี่ยมาสินะหายบังงังบะมาหักมันหาดหับเตเท่าซาเตมาวาลบิดีเลยมาหูจิบเขาซากทงเดบันดูดามาเมากินหนักตะลักตุนหายระดีมาตำสิพันเที่ยงเลยในหนังบ่ซากสิทงเดบันโตไอซากลาภาษาไอ้นั่งนะมาเฮียมฮับตะดนะเสียงน้อยนะสังซาบอมตะยาดิซากถุงบสิเดดีนับบุกนิ่งสังนะค่อยสังนะเฮานับทงให้บสิเดดีนังยาได้รวยดงไอ้นัทงบุดเฮาจะให้ดีนัสานะเฮานับทงแล้วก็ซาเจรดนะไอ้คนดำมูเฮาอีเฮาเตะให้ด้วยสระไอ้สุดตันเล่นังตีกีไอ้นัทงบุทักบุดดาเฮาอีก็บ่ให้จะบันนะจากคือทงบุตันอดุนะทวายนี่สร้างทงดาพัมลังกันเลยบสิเฮาจิบดอนังดิเฮานับทงบุดิไกดเวียนูปีมาโอยนะทงบุทักไปบ่ให้บสิตะบัวอีโมยนุอีมากีมากุลเสียลีลันจังยีให้นาริบันตั้งไงพัดมิซีมาดีให้ตะบุสุกยาดับนูปีโอยแล้วก็ใส่สังมาสู่ทานทงใบจับดีมาโดยุ่มป่าละสุสันนารวยดงนูปีไกดงนุงดะอะดูกินูปีดุนะยุ่มกวยบะยุ่มปานบะเฮานาดิอีมากีเสนักกุยนันไอบุยุ่มกวยดะบิมงนี่ให้ดิบันนะจ๊ะไอนักกระดำการดาดูกิวาดให้คราบเกไอ้นายบดีมาทำเลยดีไงให้ตบมายามดอให้นับหัวนับให้บันนี่เป่าตักเนี่ยไอ้นางวันปีรีบสินั่งสิกันนานัดติไอ้กี่อิสานนั่นเล่าริบะไอ้กี่อิโมนี่เนี่ยนั่งบุยุ่มกุยรวยดูบิโมนี่ให้บันนัดติยุ่มกุยบังงำนับหัวนับให้บันนับผู้รวยบันน่ะลังไฟได้เลยบันนี่นะนั่งในยุ่มสิดาอิสโซนิงดูนะลำได้เลยบันนับผู้รวยบุดุกี้สวยดังงามเดินนับะลายเต็นอิรินจะนักคุรมกระโดบันอดุสูนั่งดิเตาเดียอายุพังงี้ไอ้เฮาดอกจีบมาใครเฮากัดติสันยาพังเงี้ยไอ้น่ะให้น่าจะใครไล่เต้นคุยรำกันอีกครั้งเด็กก็นานะบูอินทำท่าสิดะงั้นเรากันละก็รู้ลุจระก็ไล่ทงไม่ทันมางำด้วยเนาะอะดูมาอีงำเลยไล่เต้นก็ทับกสิมาไอ้ก็ยังให้น่ะดิอีมาทันจินให้ดิบดุนอะดูเหตุยาบรอให้น่ะดิให้ตัวนี้เหตุยาบไรบะฮะยาระไรบะฮะนิยมได้เลยไงปังเลยเลยสู้เขาสิกินนังเสมองไว้ด้วยระบดีให้น่ะรำดับกะยาให้น่ะบุหัวนักกระดงให้ดับกะยาดูสู้ให้น่ะบุตรกระดงอิงบกีดีเนี่ยมีลอยนี่อิงนารีบังอักตันอิงเลยให้ดูนะอีป้ายปูหักตักตะกิสันนรักละบะสันนลนจัดอสิดีเต้าดับยาดิบรออิงนี่ให้ดูนะไล่ทำไมปูตุงสานกกโตนได้ให้กันหลักแล้วก็ทานใบยากันได้บะมาดูสันนบินัดดิไอ้เนี่ยสุปามจะดิอัสตานิ่งดับนะใครนุ่งขังดิบังอังดังอังนี่ไล่มาให้นาเดียวไว้บะจากลาไม่ให้ได้เนี่ยทุ่งอุรกิสักตัวเป็นไม่เป็นบังอังงานุตานิ่งเจอะดูกะนาสิดีเนี่ยไอ้เนี่ยทุ่งไม่สร้างดะเฮ้ฮาวเตะอะดูเต้าเดให้ระบะคงบานยองน้ำลังเชคังสิมันเดให้เบี้ยวริสินี่งางมันกะลิบะฮันูบินิไกมีนาโตบัทบักตนะโนบัตสิมันดิพายให้นะทักปราสุทักเลยมีข่อยกิมันเนมกับสุมันนั่นบัสิบูไกโนให้บันิตาเลยมินาบดทอนุไงคิดจับสมัยเนงางบักกะลำนี่ไกนะขังงามบะอายุสิดะมาโอยนึงสุลักษณะมวยดงงางดนะเกทับบิสาวรีจะคุมสังคีเลยมันสินเดสวนว
ꯑꯣꯟꯊꯣꯛꯏꯗ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅꯗꯤ ꯑꯩꯅ ꯉꯥꯡꯂꯤ ꯁꯛꯂꯤꯁꯤꯡꯁꯤ ꯐꯠꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯗꯅ ꯉꯥꯡꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕꯁꯤꯡꯁꯤꯗꯤ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯃꯤꯒꯤ ꯃꯥꯡꯗ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯛꯑꯁꯨ ꯌꯨꯝ ꯀꯣꯏ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯍꯟꯅꯤꯡꯕꯒꯤ ꯅꯉꯣꯟꯗ ꯍꯩꯅ ꯁꯤꯡꯅꯕ ꯉꯥꯡꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯉꯥꯡꯕ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛ ꯅꯪꯅ ꯑꯩꯅ ꯉꯥꯡꯕꯁꯤꯗ ꯁꯥꯎꯅꯤꯡꯂꯕꯁꯨ ꯍꯌꯦꯡ ꯃꯇꯝ ꯑꯃꯗꯗꯤ ꯅꯪ ꯁꯣꯏꯗꯅꯅꯦ ꯈꯪꯂꯛꯈꯤꯅꯤꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯊꯕꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯌꯨꯝꯗ ꯂꯩꯕ ꯍꯩꯅꯗꯕꯒꯤ ꯍꯧꯅꯕꯤ ꯀꯅꯥ ꯀꯅꯥꯒꯤ ꯃꯌꯨꯝꯗ ꯀꯣꯏꯔꯨꯁꯤꯒꯦ ꯈꯟ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯇꯥꯟ ꯆꯥꯅꯅ ꯄꯥꯈꯪ ꯑꯔꯤꯕ ꯅꯨꯄꯤ ꯐꯪꯗꯕ ꯁꯛꯅ ꯏꯔꯣꯏ ꯊꯔꯣꯕ ꯃꯥꯟꯕ ꯑꯃꯨꯖꯥꯎꯒ ꯍꯦꯛ ꯊꯦꯡꯅꯩ ꯀꯦꯊꯕꯤ ꯃꯆꯤꯟ ꯆꯤꯡꯂꯞ ꯑꯃꯨꯖꯥꯎ ꯎꯕꯗ ꯅꯣꯛꯂꯒ ꯈꯜꯂꯤ ꯅꯨꯡꯉꯥꯏꯖꯔꯦꯗ ꯁꯩꯇ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕ ꯍꯥꯏꯗꯣꯏꯔꯥ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯊꯦꯡꯅꯅꯤꯡ ꯂꯩꯕ ꯅꯨꯄꯤ ꯐꯪꯗꯕ ꯅꯨꯄꯥꯁꯦ ꯍꯦꯛ ꯊꯦꯡꯅꯔꯦ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯅꯨꯄꯤ ꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯒ ꯁꯦꯠ ꯍꯦꯛꯇ ꯈꯦꯠꯂꯧꯔꯒꯦ ꯇꯥꯗ ꯃꯨꯖꯥꯎ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯆꯟꯗꯣꯟꯋꯣ ꯆꯋꯥꯋꯣ ꯂꯪꯇ꯭ꯔꯤꯛ ꯍꯦꯛ ꯂꯪꯈꯩ ꯇꯥꯗꯅ ꯌꯥꯛꯂꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯀꯨꯆꯨꯅꯗꯤ ꯎꯇꯤꯟ ꯃꯥꯟ ꯅꯣꯝꯗꯅ ꯂꯥꯛꯄꯗꯤ ꯌꯦꯡꯕꯒꯤꯕꯨ ꯄꯦꯅꯥꯏꯗꯦ ꯀꯦꯊꯕꯤ ꯏꯕꯦꯝꯃ ꯅꯪꯒꯤꯗꯨꯕꯨ ꯑꯩ ꯊꯥꯒꯠꯂꯤ ꯊꯥꯡꯊꯔꯤꯔꯣ ꯌꯦꯡꯕꯒꯤꯁꯨ ꯄꯦꯅꯥꯏꯗꯦ ꯍꯥꯏ ꯎꯇꯤꯟꯁꯨ ꯃꯥꯜꯂꯤ ꯍꯥꯏ ꯀꯔꯤꯅꯣ ꯑꯩꯕꯨ ꯍꯔꯥꯎꯐꯝ ꯑꯃ ꯈꯪꯗꯦ ꯋꯥꯅꯤ ꯇꯥꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯥꯗꯁꯦ ꯎꯇꯤꯟ ꯃꯥꯜꯂꯁꯨ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯖꯕ ꯑꯁꯨꯛ ꯐꯖꯕ ꯇꯥꯗꯅ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯐꯪꯗ ꯄꯥꯈꯪ ꯑꯣꯏꯗꯨꯅ ꯂꯩꯕꯁꯦ ꯑꯩꯗꯤ ꯉꯛꯇꯨꯝ ꯉꯛꯂꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯗ ꯍꯣꯏꯗꯤ ꯁꯦꯜꯁꯨ ꯅꯝꯊꯤꯈꯩ ꯆꯕꯥꯛ ꯄꯥꯏꯔꯤꯕꯅꯤꯗꯣ ꯇꯥꯗ ꯍꯣꯏꯒꯨꯝꯕ ꯃꯁꯛ ꯃꯇꯧ ꯃꯨꯊꯤ ꯊꯤꯕ ꯁꯦꯜ ꯄꯥꯏꯕꯁꯤꯡꯁꯤꯗ ꯂꯩꯒꯤꯗꯤ ꯍꯥꯏꯗꯗꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯅꯨꯄꯥ ꯑꯣꯏꯅ ꯈꯟꯗꯅ ꯂꯩꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯨꯝꯕ ꯒꯙꯥ ꯅꯨꯄꯤ ꯀꯦꯊꯕꯤ ꯅꯪꯒꯤ ꯋꯥꯗꯣ ꯃꯔꯛꯇ ꯃꯨꯊꯤ ꯊꯤꯕ ꯍꯥꯏꯕ ꯑꯃ ꯌꯥꯎꯏ ꯑꯗꯨ ꯌꯥꯎꯕꯗꯨꯗꯅꯤ ꯑꯩꯅ ꯍꯔꯥꯎꯒꯦ ꯇꯧꯔꯒ ꯅꯣꯛꯎ ꯌꯥꯗ꯭ꯔꯤꯁꯤ ꯅꯠꯇꯦ ꯑꯩꯕꯨ ꯀꯌꯥꯝ ꯊꯤꯕ ꯃꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯃꯨꯊꯤ ꯊꯤꯕ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯍꯣꯏ ꯀꯨꯆꯨꯕꯨꯗꯤ ꯈꯔ ꯃꯝꯃꯤꯀꯣ ꯊꯤꯗꯤꯌꯦ ꯇꯥꯗꯃꯨꯛ ꯐꯖꯕ ꯂꯩꯇꯦ ꯇꯥꯗꯅ ꯐꯖꯕꯒꯤ ꯆꯥꯡꯁꯦ ꯅꯨꯄꯤꯅ ꯐꯥꯎ ꯇꯥꯗꯒꯤ ꯐꯖꯕꯗ ꯉꯥꯎꯗꯅ ꯁꯜꯂꯒ ꯇꯥꯔꯤꯕꯅꯤ ꯑꯃꯨꯖꯥꯎꯅꯗꯤ ꯂꯣꯏꯔꯦ ꯃꯄꯨꯟꯁꯤꯗ ꯇꯥꯒꯦ ꯐꯪꯂꯔꯣꯏꯗꯕ ꯅꯨꯄꯤꯅ ꯉꯥꯎꯔꯒ ꯁꯜꯂꯒ ꯇꯥꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯐꯤꯗ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯅꯤꯡ ꯀꯦꯊꯕꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯅꯨꯄꯤꯅꯒ ꯉꯥꯎꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯉꯥꯎꯏ ꯇꯥꯗ ꯉꯥꯎꯋꯦ ꯉꯥꯎꯅꯩꯌꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯩꯉꯣꯟꯗ ꯉꯥꯎꯔꯤꯗꯣ ꯁꯩꯇꯅ ꯁꯥꯈꯤ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎ ꯁꯅꯥꯅ ꯌꯣꯝꯗꯨꯅ ꯂꯥꯏ ꯂꯥꯠꯀꯨꯝ ꯂꯥꯠꯀꯦ ꯀꯅꯥꯅꯣ ꯃꯤꯗꯨ ꯇꯥꯎ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯒꯦ ꯑꯩꯉꯣꯟꯗ ꯉꯥꯎꯔꯒꯕꯨ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯒꯗ꯭ꯔꯥ ꯀꯦꯊꯕꯤ ꯉꯥꯏꯍꯥꯛꯇꯨꯗ ꯊꯣꯛꯑꯕ ꯃꯀꯣꯛꯇ ꯂꯥꯛꯄ ꯃꯤꯁꯛ ꯑꯃ ꯊꯣꯛ ꯍꯩꯖꯤꯜꯂꯤ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯕ ꯃꯦꯂꯩꯗꯨꯅꯤ ꯃꯤ ꯇꯥꯗ ꯅꯪꯕꯣ ꯑꯃꯨꯖꯥꯎ ꯃꯥꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ ꯃꯦꯂꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯁꯛꯇ ꯃꯇꯧꯗ ꯐꯖꯕꯗ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤꯗꯨꯅ ꯊꯤꯈ꯭ꯔꯕ ꯊꯤꯃꯟꯗꯅ ꯁꯦꯜ ꯄꯥꯏꯔꯁꯨ ꯅꯨꯄꯤ ꯐꯪꯗꯗꯨꯅ ꯂꯩꯔꯤꯕ ꯃꯉꯣꯟꯗ ꯉꯥꯎꯁꯤꯜꯂꯛꯏ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗꯗꯤ ꯃꯥꯗꯤ ꯂꯣꯏꯔꯦ ꯍꯔꯥꯎꯃꯟꯗꯅ ꯁꯣꯔꯒ ꯊꯤꯡꯂ ꯄꯣꯠꯅꯤ ꯀꯦꯊꯕꯤ ꯃꯈꯥ ꯇꯥꯏ ꯃꯥꯅꯗꯤ ꯀꯨꯏꯔꯕ ꯖꯥꯠꯅꯤ ꯇꯥꯗꯕꯨ ꯈꯟꯖꯕ ꯑꯗ ꯇꯥꯗꯅ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯎꯗꯈꯩ ꯍꯟꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯔꯕ ꯖꯥꯠꯅꯤ ꯅꯍꯥꯟ ꯑꯩ ꯃꯣꯏꯗ ꯆꯠꯄꯅꯤ ꯑꯗ ꯑꯩꯉꯣꯟꯗ ꯇꯨꯃꯤꯟ ꯍꯥꯏꯔꯛꯄ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ ꯍꯔꯥꯎꯕꯅ ꯏꯆꯥꯁꯤꯁꯨ ꯀꯩꯅꯣꯝ ꯇꯧꯏ ꯅꯠꯇꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯈꯪꯍꯜꯂꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯥꯗ ꯉꯥꯎꯔꯕ꯭ꯔꯣ ꯃꯥꯗꯤ ꯅꯨꯄꯤꯅꯤ ꯀꯃꯥꯏꯅ ꯇꯥꯗꯗ ꯅꯨꯡꯁꯤꯌꯦꯅ ꯃꯁꯥꯅ ꯍꯥꯏꯔꯛꯇꯣꯏꯅꯣ ꯃꯥꯅ ꯍꯥꯏꯕ ꯉꯝꯗꯕꯩꯅꯤ ꯑꯩꯉꯣꯟda ꯄꯥꯎꯊꯥꯡ ꯇꯧꯔꯛꯂꯤꯕꯁꯤ ꯍꯩꯃ ꯉꯥꯎꯕꯗ ꯅꯠꯇꯅ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯔꯕꯣꯅꯦ ꯉꯝꯃꯔꯣꯏꯗ ꯑꯩ ꯍꯔꯥꯎꯕꯅ ꯏꯆꯥꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯦꯊꯕꯤ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯑꯩ ꯂꯩꯔꯝꯒꯦ ꯌꯥꯔꯅꯤꯗ ꯇꯥꯗ ꯀꯩꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯒ ꯑꯩꯅ ꯅꯪꯒꯤ ꯀꯔꯤꯁꯨ ꯂꯩꯗꯕ ꯍꯧꯅꯗꯦ ꯍꯥꯏꯌꯨ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯅꯪꯅ ꯆꯥꯅꯤꯡꯕꯗꯨꯅ ꯑꯩꯅ ꯂꯩꯗꯣꯏꯁꯦ ꯇꯥꯗ ꯆꯥꯅꯤꯡꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯩꯁꯦ ꯉꯁꯤꯁꯦ ꯃꯔꯨꯞ ꯇꯥꯏ ꯁꯦꯜꯗꯣ ꯅꯅꯥꯎ ꯅꯨꯄꯥꯅ ꯂꯪꯐꯩꯗꯒꯤ ꯊꯥꯔꯛꯀꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯊꯥꯔꯛꯇꯦ ꯃꯤꯒꯤꯗꯤ ꯃꯔꯨꯞꯅꯤꯅ ꯁꯣꯏꯕ ꯌꯥꯔꯣꯏ ꯇꯥꯗꯒꯤ ꯁꯦꯜꯒ ꯌꯥꯎꯔꯕꯗꯤ ꯁꯦꯜ ꯑꯣꯏꯅ ꯈꯤꯇ ꯄꯤꯕꯤꯔꯝꯃꯨ ꯑꯩ ꯑꯃꯨꯛ ꯀꯣꯟꯅ ꯁꯤꯡꯂꯛꯀꯦ ꯀꯔꯤꯒꯤ ꯁꯤꯡꯕꯅꯣ ꯁꯤꯡꯂꯛꯇ꯭ꯔꯕꯁꯨ ꯌꯥꯏ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯝꯂꯒꯕꯨ ꯀꯔꯤꯒꯤ ꯁꯦꯜ ꯁꯤꯡꯕ ꯁꯤꯡꯉꯛꯀꯅꯨ ꯁꯦ ꯀꯌꯥꯅꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯌꯥꯎꯕ ꯁꯦꯜ ꯃꯈꯩꯗꯨꯅꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯝꯕꯒꯤ ꯃꯅꯥꯅꯤ ꯂꯧꯁꯤꯟ ꯀꯦꯊꯕꯤ ꯁꯦꯜ ꯃꯌꯥꯝꯗꯨ ꯎꯕꯗ ꯏꯊꯛ ꯊꯛꯀꯠꯅ ꯇꯥꯗ ꯀꯩꯅꯣ ꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯤ
ꯂꯧꯁꯤꯜꯂꯨꯅꯦ ꯂꯧꯁꯤꯜꯂꯨꯅꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯄꯤꯔꯕꯅꯤ ꯗꯥꯗꯥ ꯑꯗꯨꯗꯤ ꯑꯩ ꯂꯧꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯁꯤꯡꯂꯛꯀꯦꯗ ꯑꯁꯦꯡꯕꯩ ꯁꯤꯡꯕꯤꯔꯛꯀꯦꯕ ꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜꯗꯨ ꯇꯥꯞ ꯍꯦꯛꯇ ꯂꯧꯁꯤꯜꯂꯤ ꯁꯤꯡꯉꯛꯑꯅꯨ ꯅꯪꯒꯤꯗꯨꯝ ꯑꯣꯏꯔꯣ ꯑꯗꯣ ꯀꯦꯊꯕꯤ ꯑꯩꯁꯨ ꯆꯍꯤꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯈꯔ ꯂꯩꯔꯕꯗꯤ ꯈ꯭ꯋꯥꯡꯁꯤ ꯀꯣꯟꯒꯦ ꯍꯥꯏꯔꯅꯤ ꯃꯦꯂꯩꯅꯁꯨ ꯑꯩ ꯄꯥꯝꯖꯔꯦ ꯑꯩꯉꯣꯟꯗ ꯉꯥꯎꯖꯔꯦ ꯍꯥꯏꯔꯝꯃꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯕꯤꯗꯨ ꯃꯁꯥꯕꯨꯗꯤ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯍꯦꯛꯇ ꯃꯃꯧ ꯍꯥꯏꯅꯕ ꯊꯥꯔꯛꯂꯒꯦꯗꯣ ꯀꯩꯗꯧꯅꯤ ꯀꯨꯏꯅ ꯄꯟꯊꯔꯒ ꯀꯦꯊꯕꯤ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯉꯤ ꯁꯦꯜ ꯄꯥꯝꯕꯒꯤ ꯉꯥꯏꯍꯥꯛꯀꯤ ꯊꯣꯛ ꯊꯥꯛ ꯃꯦꯂꯩꯅ ꯑꯃꯨꯖꯥꯎ ꯄꯥꯝꯃꯤ ꯍꯥꯏꯖꯤꯜꯂꯨꯕꯅꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯨꯗ ꯃꯤꯍꯨꯟ ꯇꯤꯡ ꯇꯤꯡ ꯆꯣꯡꯉꯤ ꯃꯦꯂꯩ ꯇꯥꯔꯕꯗꯤ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯝꯅꯕ ꯈꯨꯝꯗꯕꯗꯤ ꯌꯥꯗꯦ ꯉꯁꯤꯒꯤ ꯂꯧꯊꯣꯛꯂꯤꯕ ꯁꯦꯜ ꯑꯁꯤꯅ ꯃꯍꯥꯛ ꯑꯄꯦꯟꯕ ꯑꯣꯏꯗ꯭ꯔꯤ ꯃꯇꯨꯡꯗꯁꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯊꯦꯝꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯀꯦ ꯆꯞ ꯌꯨꯡꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯋꯥꯗꯨ ꯍꯩꯅ ꯁꯤꯡꯅ ꯈꯨꯝꯂꯛꯏ ꯇꯥꯗꯥ ꯄꯥꯝꯕꯒꯤꯗꯤ ꯃꯦꯂꯩꯅ ꯇꯥꯗꯕꯨ ꯌꯥꯝ ꯄꯥꯝꯖꯔꯦ ꯈꯟꯖꯕꯁꯨ ꯈꯟꯖꯔꯦ ꯑꯗ ꯃꯦꯂꯩꯒ ꯇꯥꯗꯒ ꯆꯍꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯦꯟꯅꯕꯁꯤꯗ ꯃꯦꯂꯩꯅ ꯁꯨꯝ ꯀꯤꯖꯕ ꯆꯥꯠꯅꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯥꯏꯅꯤ ꯃꯇꯝ ꯈꯔꯗꯤ ꯌꯥꯝ ꯐꯣꯡꯗꯕꯤ ꯎꯅ ꯈꯣꯠꯅ ꯇꯧꯗꯕꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯔꯒ ꯆꯤꯊꯤ ꯑꯣꯏꯅ ꯊꯥꯅꯁꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯦ ꯇꯥꯗꯅ ꯀꯔꯤ ꯈꯜꯂꯤꯕ ꯑꯩꯗꯤ ꯃꯦꯂꯩꯒꯤ ꯋꯥꯁꯦ ꯌꯥꯅꯤꯡꯉꯤ ꯑꯩꯒꯤꯗꯤ ꯌꯥꯗꯦ ꯃꯦꯂꯩꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯊꯨꯡꯅꯅꯤꯕꯨ ꯍꯥꯏꯔꯗꯤ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯑꯩ ꯂꯣꯏꯅ ꯌꯥꯔꯗꯧꯅꯤ ꯀꯦꯊꯕꯤ ꯋꯥꯈꯜꯗꯗꯤ ꯃꯉꯛꯁꯝꯗꯨꯃ ꯁꯅꯥꯒꯤ ꯃꯔꯩ ꯁꯤꯈ꯭ꯔꯦ ꯃꯣꯃꯣꯟ ꯅꯣꯞꯅ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯀꯌꯥꯅꯤ ꯁꯥꯒꯠꯂꯤꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯖꯥꯎꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯕ ꯃꯦꯂꯩꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧꯊꯣꯛꯂꯒꯦ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕ हाइगदौब खरा हाइनरब मतुंग अमुजाउसु मयुम हनख्रे केथाबीसु वाखल नुंगाइना अतैद सत्तबी सेलसिंगदु पुदुना मयुमदा हलक्ले मथंगी नुमित्ता थोइनु साउरी साउरी अयुक अदु लाक्तुना केथाबीबु कौरे केथाबिया ताब्रा युम सिबु कना कना लेगे केथाबिया लोइना सिरेब्रा काइनो कौबो लबुगमता ताजिसिबो लैम थोक्लक्तुना कना हाइमा थोइनोआ नंगोइरिया अयुक्सिदा करी लेरे केथाबीदि हौगत्रिने इने केथाबीदो अमुक्ता कोक्तोक्पिरो आई मागा वारिमते सानादा यादे होय होय ngaiak mangol sida kakhatlaga phamlam ine kauthorake laima sangkiduna kethabibu kauthokli kethabi magi tumba thuga yeli haina sauri sauri isau tawduna thoklai mathau leitaba kanano ayusi laido mina nungaina tumlingai yelakanu haibasidabu yaroi dawbaneba atai taidi ai kaisu khandeba tumba thuga rakpasida oide aina pransia prok prok chaisi thau leitaba kaidi kaino aisu ithau yam sinba jat lakningdunaga lakpa nate tangai phadadana lakta yadraduna lakliban bema marupta yaw ko yawbire phangbasu phangbikre aduga hek phangkiba numit adudagi hulaktabaduna hauzik marup loikrabasi phaw hulaktabanga ngamine nang aina somda sel phugatpada yum ingkhol phaw yon dawre tumba kaibagi khoidau sawningmane pet pa kanano nangbo nati kanano ba nasakhangde soida sabing nganglakan chalo kariya nasakhangde kaina aibu nasakhangde kaina nang ibema nang harisini khangdibu khangde haibuni kaino asengmagi ai nang kanano khangde kethabiya usittaba tawnu haribasini aise nangnu usittaba yaba minate saubiba yade kethabido sikrabani aina sayon amani aduna ai nang kanano masak khangde thoino mi usittaba manba kethabiki matawduda prok sakna hai kaya karim kathaina ngangi bano base padi sikrabani aina sayon amani kai mase yam karim na brai bunya pakhaza sida onang thazilabadi ai kanano masak khangni se mase kethabi yamong hadana saubiba yade ai tasengna nya somsi kanano khangdabani masi hawe ai ngona sum hawe yam usitri adoi khangbra na khabinge lamai se thadinge khangbra hujike khangbra ai kanano khangamani tas khamdauye thare khangamani ai kethabi mamaidu paisilaga hoi ma hingchabi naye chik lawe thoinu haibi lai sagol manbi ngawra nang asukana mi gi maise thare do nati nang nakong tu sak prai ba haujiti ai kanano masak khanglaba natro chalo ai gi sel do prep puthoro nang yam helabani khajit khara kanate yam helabani hairi sini kethabi hande magi thokpa amuksu kariem na boy lakna boy asum hairi ha kariya sil piram kheba yaye bima yaye piram bagi oiradi aidi yahada yai piri khayai kaya piram ge haibano piri ni piradi dupa tara gumba pirau ko dupa amani ni pirakan yamdi hainade ba dugumba dudi thoino
ꯐꯥꯒꯤ ꯃꯍꯥꯛ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯛꯂꯤ ꯄ꯭ꯔꯞ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯀꯦꯊꯕꯤꯗ ꯀꯜꯂꯛꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯄꯪꯀꯟꯗ ꯀꯟꯁꯤꯜꯂꯤ ꯐꯤꯅꯥꯠꯇꯨꯅ ꯂꯨꯄꯥ 10ꯕꯨ ꯍꯦꯟꯅ ꯑꯩꯅ ꯄꯤꯔꯤꯗꯣ ꯌꯥꯝꯗ꯭ꯔꯕ ꯁꯤꯁꯨ ꯍꯥꯄꯛꯈꯣꯔꯣ ꯅꯠꯇꯦ ꯍꯥꯄꯛꯈꯣꯔꯕ ꯑꯩ ꯁꯣꯅꯣ ꯊꯨꯡꯕꯤ ꯑꯉꯥꯎꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯁꯦ ꯅꯠꯇꯦ ꯀꯩꯅꯣꯕ ꯀꯣꯛꯆꯥꯛꯄꯤ ꯐꯤꯅꯥꯠꯁꯤꯅꯤ ꯍꯦꯛꯇ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯂꯣꯏ ꯍꯥꯏꯕ ꯇꯧꯔꯛꯀꯅꯣ ꯀꯜꯂꯛꯀꯅꯣ ꯏꯪ ꯅꯣꯔꯣꯛ ꯇꯥꯕ ꯇꯥꯔꯦ ꯊꯤ ꯅꯦꯠꯂꯣꯏꯁꯨ ꯈꯪꯗꯕ ꯐꯤꯅꯥꯠꯇꯨꯅ ꯃꯥꯏ ꯃꯤꯁꯇ ꯀꯜꯂꯛꯀꯅꯣ ꯍꯥꯏꯕꯅꯤ ꯀꯜꯂꯛꯀꯅꯣ ꯍꯥꯏꯔꯒ ꯁꯨꯝ ꯀꯜꯂꯤ ꯍꯩꯃꯥ ꯇꯣꯛꯇꯤꯌꯦ ꯀꯔꯤꯒꯤ ꯇꯣꯛꯄ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯈꯤꯗꯗꯥꯏꯅꯦ ꯎꯁꯤꯠꯇꯕ ꯇꯧꯈꯨꯋꯣ ꯍꯧꯈꯨꯋꯣ ꯑꯩꯉꯣꯟꯗ ꯍꯧꯈꯣꯕ ꯈꯠꯅꯕꯗ ꯍꯧꯔꯛꯈꯣꯕ ꯂꯩ ꯃꯆꯥꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯃꯩ ꯍꯧꯒꯠꯀꯦ ꯇꯧꯔꯝꯕꯗꯨ ꯃꯄꯥꯜꯗ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯦ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯠꯅꯔꯤꯕ ꯑꯅꯤꯗꯨ ꯈꯝꯗꯣꯔꯛꯏ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯁꯤꯗꯤ ꯊꯣꯏꯅꯣ ꯐꯅ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯁꯨ ꯐꯤꯅꯥꯠꯇꯨꯅ ꯃꯤꯉꯣꯟꯗ ꯀꯟꯕ ꯍꯧꯅꯗꯦ ꯏꯔꯦꯟꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯁꯦ ꯊꯥꯗꯣꯛꯑꯣ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯏꯅꯦ ꯈꯥꯝꯂꯛꯀꯅꯨ ꯃꯁꯤꯒꯤ ꯃꯥꯏ ꯄꯥꯟꯗꯕꯤ ꯃꯤ ꯎꯁꯤꯠꯇꯕꯤ ꯅꯨꯄꯤꯁꯦ ꯑꯩ ꯋꯥꯔꯛꯂꯝꯒꯦ ꯃꯔꯛ ꯌꯥꯎꯔꯒ ꯁꯦꯜꯁꯨ ꯍꯨꯟꯅꯤ ꯈꯪꯗꯕ ꯑꯗꯨꯒ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯤꯗꯒꯁꯨ ꯀꯔꯦꯝ ꯀꯊꯥꯏꯅ ꯂꯛꯅꯕ ꯃꯁꯤꯡꯗ ꯍꯥꯠꯂꯒ ꯐꯗꯧꯅꯤ ꯈꯥꯝꯂꯛꯀꯅꯨ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯏꯔꯦꯟꯖꯅ ꯉꯥꯡꯅꯁꯦꯕ ꯑꯗꯨꯝꯅ ꯈꯨꯠ ꯁꯥ ꯌꯥꯎꯕ ꯐꯠꯇꯤꯌꯦ ꯁꯦ ꯊꯥꯗꯣꯛꯑꯁꯦ ꯂꯩꯀꯥꯏ ꯈꯨꯃꯩ ꯑꯣꯏꯅꯕ ꯇꯥꯔꯦ ꯌꯨꯝꯂꯣꯟꯅꯕꯅꯒꯅꯦ ꯇꯥꯔ ꯎꯔꯒ ꯐꯖꯅ ꯉꯥꯡꯅꯈꯤꯔꯣꯏ ꯁꯦꯃꯤ ꯑꯃꯨꯛꯇ ꯈꯠꯅꯕꯁꯤ ꯂꯦꯞꯄꯣꯏꯕ ꯎꯁꯤꯟ ꯅꯥꯁꯤꯟꯅ ꯊꯣꯏꯅꯨ ꯀꯦꯊꯕꯤ ꯐꯨꯔꯝꯕꯗꯨꯗꯤ ꯂꯦꯞꯈ꯭ꯔꯦ ꯀꯦꯊꯕꯤ ꯀꯞꯉꯥꯡ ꯇꯧꯅ ꯁꯥꯎꯅ ꯊꯨꯠ ꯂꯥꯎꯕꯤ ꯃꯥꯒꯨꯝꯕꯅ ꯑꯩꯕꯨ ꯐꯤꯅꯥꯠꯅ ꯀꯟꯗꯨꯅ ꯐꯨꯔꯕ ꯅꯠꯇ꯭ꯔꯣ ꯐꯩꯌꯦꯕ ꯅꯪꯅ ꯑꯩꯕꯨ ꯐꯤꯅꯥꯠꯅ ꯀꯜꯂꯕꯅꯤꯅ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯁꯨꯛꯁꯤꯡ ꯁꯤꯡꯂꯣꯏ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯁꯤꯡꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧ ꯑꯩꯅ ꯁꯤꯡꯂꯣꯏ ꯍꯥꯏꯔꯕꯗꯤ ꯁꯤꯡꯂꯔꯣꯏꯗꯧ ꯏꯅꯦ ꯎꯔꯦꯗꯅ ꯅꯃꯧ ꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯦ ꯀꯌꯥꯗ ꯃꯈꯧ ꯄꯣꯡꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕꯅꯣ ꯁꯤꯗꯕꯨ ꯑꯩꯅ ꯐꯤꯅꯥꯠꯅ ꯀꯟꯗꯗꯅ ꯀꯩꯅ ꯀꯜꯂꯣ ꯍꯥꯏꯕꯅꯣ ꯎꯁꯤꯠꯇꯦ ꯅꯪꯕꯨ ꯀꯔꯤꯅꯦꯅ ꯑꯩꯅ ꯎꯁꯤꯠꯇꯣꯏꯅꯣ ꯁꯨꯛꯎ ꯎꯁꯤꯠꯇꯦ ꯂꯩꯃ ꯃꯃꯧꯕꯨ ꯆꯩꯊꯠꯂꯛꯏ ꯌꯥꯔꯦ ꯃꯧ ꯅꯪ ꯇꯨꯃꯤꯟ ꯂꯩꯍꯧꯔꯣ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯉꯁꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ ꯃꯤꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯕꯗꯤ ꯏꯔꯦꯟꯖꯅ ꯁꯦꯒ ꯃꯥꯏꯒ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯥ ꯀꯔꯤꯒꯤ ꯃꯤꯅ ꯈꯣꯏꯗꯧ ꯊꯤꯠꯅꯕ ꯋꯥ ꯍꯥꯏꯗꯅ ꯀꯔꯦꯝꯅꯔꯤꯕꯅꯣ ꯏꯃꯥꯅ ꯀꯩ ꯈꯪꯒꯦ ꯅꯠꯇꯦ ꯀꯩ ꯈꯪꯒꯦꯕ 이마는 강디 강다나 하이파이 ꯌꯥꯝ 사ꯔꯛꯀꯅꯨ ꯑꯗꯨꯒ ꯍꯣꯏ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯊꯣꯏꯅꯨꯗ ꯍꯥꯏꯔꯛꯄꯅꯤ ꯅꯪꯅ ꯑꯩꯕꯨ ꯐꯤꯅꯥꯠꯅ ꯀꯟꯗꯨꯅ ꯐꯨꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯤꯡꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯀꯦꯊꯕꯤꯅ ꯅꯋꯥꯁꯨ ꯂꯧꯕꯤꯔꯣꯏ ꯗꯔꯀꯥꯔ ꯁꯨꯛꯇꯥ ꯇꯥꯗꯦ ꯅꯪꯅ ꯐꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯑꯁꯨ ꯄꯤꯒꯗꯧꯕ ꯑꯩꯅꯅꯦ ꯂꯩꯇ꯭ꯔꯦ ꯁ꯭ꯋꯥꯏꯗꯒ ꯀꯨꯏꯅ ꯂꯩꯕꯤꯅꯨ ꯆꯠꯄꯤꯈ꯭ꯔꯣ ꯑꯌꯨꯛꯁꯤꯗꯅꯦ ꯅꯁꯛꯇꯨ ꯎꯕꯁꯦ ꯑꯩ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯣꯏ ꯌꯧꯔꯣ ꯏꯕꯦꯝꯃ ꯌꯧꯔꯣ ꯅꯁꯛꯇꯣ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯌꯧꯕꯤꯔꯣ ꯈꯥꯔꯦ ꯑꯣꯛꯑꯦ ꯄꯦꯜꯂꯦ ꯑꯩ ꯅꯪꯒꯤ ꯅꯁꯛꯇꯨ ꯎꯕꯗꯅꯦ ꯑꯣꯕꯨ ꯑꯣꯟꯅꯤꯡꯉꯦ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯅꯪꯕꯨ ꯑꯩꯅ ꯂꯦꯟꯅ ꯊꯥꯒꯅꯤ ꯈꯜꯂꯨꯅꯨ ꯅꯪ ꯑꯩꯅ ꯇꯧꯔꯛꯄꯗ ꯌꯦꯡꯉꯨ ꯅꯪ ꯋꯥꯍꯩ ꯈꯔ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨ ꯆꯠꯈꯤ ꯂꯩꯃ ꯃꯃꯧꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯑꯁꯤꯕꯨ ꯀꯩꯅꯣ ꯅꯠꯇꯦ ꯑꯩ ꯅꯪ ꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦ ꯌꯨꯝ ꯑꯁꯤꯗ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤ ꯀꯌꯥꯗꯤ ꯁꯨꯔꯦ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜꯁꯤ ꯌꯥꯔꯤꯈꯩ ꯄꯨꯒꯅꯨ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯗꯦꯅꯦ ꯍꯥ ꯅꯠꯇꯦ ꯀꯔꯤ ꯇꯧꯕꯗꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯁꯦꯜꯅꯣ ꯍꯥꯏꯕ 이붕어나수 다 고딩기 셀라도 와다나바 타레이 시다북 낭나 미구원다기에 뭐 뿌리바 하 뿌르레다나 미기 셀도 싱크리바이 수나타바 나사누파나 셀 피레이네나 하이크루마나도 좀라가 톳기 셀 khra pirakpaduro adudi mai tainanaba mai kibilei phokkunadi 하이크루마나다 yomlaga pirakpu oiragana 셀도 릭나 시진나바 타레 adudi natte 셀 릭나 pirai 시진나바 konadi aidanabu 미 खुदिंगी दुम पूरा सिजिना लेरदी कदाइदगी युम पालगदगे होय खोइदी हैनजदि सेलिकना सिजिनाबा महौसादगी सेलसिया लेगेरा लेरोइगेरा जोब चानिंगबा सेनिंगबा इनिंग तौना लेदना सेलै सारै हौजिकसु अदु मंगाय सेल लेगेरा लेरोइगेरा मिंगोंदगी पुगेरा लंगेरा सेनिंगबा सेtkani चानिंगबा सागन अदुमना लेरिङै तन्जादुदा मेमसौबि मुक लाक्लरी लेइमना असिना मुक लाक्लिसिना अतैगिदि ओइरमोय ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯅꯦ ꯇꯧꯔꯣ ꯅꯪ ꯊꯣꯛꯄ ꯑꯩꯒꯤ ꯋꯥꯗꯤ ꯅꯪ ꯅꯄꯥꯝ ꯌꯧꯗꯧ ꯀꯨꯏꯗ꯭ꯔꯦ ꯅꯨꯡꯉꯥꯏꯍꯧꯔꯣ ꯁꯤꯇꯅꯤ ꯌꯧꯕꯨ ꯌꯧꯁꯤꯜꯂꯛꯑꯦ ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ ꯍꯟꯗꯛꯃꯨꯛꯇꯤ ꯍꯥꯠꯅꯒꯦꯔꯥ ꯐꯨꯅꯒꯦꯔꯥ ꯑꯩ ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯔꯤꯕꯁꯤ ꯂꯩꯃ ꯄ꯭ꯔꯞ ꯏꯃꯨꯡ ꯆꯪꯈꯤ ꯀꯦꯊꯕꯤ ꯃꯦꯝꯆꯧꯕꯤ ꯎꯕꯗ ꯊꯋꯥ ꯁꯥꯗꯅ ꯍꯥꯏ ꯏꯅꯦ ꯂꯥꯛꯄꯤꯔꯤꯌꯥ ꯑꯃꯁꯨ ꯆꯠꯈꯤꯗ ꯉꯥꯏꯔꯤ 이네북 랑비리 락라버니나 하이도 강도 세이도 매암도 프랍프랍 강비로 제이비로 아이 따르게 ngasi di sil pi da basuk ya
มะค่าดีอดุลอยระบ่ข้าขยำใจเรานี่จากสังนะบ่ยาวเดียบด้วยคุยใจดูดินั่งมุกน้ำไม่ทาบนุปีสิดีไอมาหนปกปดเกอุจรักตรีไซตานูรกตานี่ไออุจรักตรีอดเขาสิที่อุระบนัดจ้ะมาตมังหันบิกันดูอินี่ไอทับกษัตริย์ตัวเลยงังดึงใส่ดาวดอกปรับใจระมักษัตริย์ปีกไอเทียงเลบันี่อิรูกันลุจัดจีเสียวดูปีรักโลไอสักครั้งไม่ปานดับบินังก็อันสินนะก็ว่างังนะบ่ไอตันลิเลี่ยมเจดียบะเลยตบกินนะจ้ะไอเนี่ยปีดริเสียเลยระก็บ่ไออินี่กิเสียวดูปีรวยจ้ะเลยระสุนังดิปีนิ่งดีนี่เบี้ยบะอดุขังเลยก็ไก่กี่เสียวทว่าหันจินละอีบะนั่นทีไอเนี่ยเสียวดูเลยระสุปีนิ่งจะขังนะบ่ดีไก่กี่ละอีโนบ่หันจินเสียวทว่าหันจินปูดนะฮันลิดวะอีกายจ้ะบะไอวันดีเนี่ยท่าเนี่ยสิจะครั้งนี้เล็กๆมันนุ่มดุสังก็อีไม่เปลี่ยนมาสุกยามเดมาไม่ทาบนุปีสิบุอีโซร์สินะกระไรนะบักเสียมเลยอีโนขังเดียเนี่ยเนี่ยให้กระดูกบลอยระบดีเลี้ยงบิ๊กโรไอทับกษัตริย์ตัวอีนี่ให้บะงังนึงมาเลยระสูมาทั้งหลักบดอยนะงังบิ๊กโรใส่บิ๊กโรงั้นสิกีดีสายจะทุบสิละสิวารีสิงั้นสิดีไอเสียปูดันสุกอัดเฮกฮันเลยเสียนัดจะสูวัดอามาดียุ่มสิดกีปูดันสุกจัดเลยให้บะสิอดุมเลยเนี่ยบะไอดียุ่มสิดกีวัดใจปูดยาดีให้รำนี่นะค่อยอินเนียบอกเสียวอินเนียปูกี่ปูกรองางไม่ยำกันบะนี่อินเนียดีเสียด้วยสิสาบันนี่นะเสียวทบสัตว์หันบะเด็กกันนั่นนี่ปูกรอไอเก้าเท่าไรนังเนี่ยนังอีกแค่ยุยาดระบะท่าเราบนนักขจายนุคุปากสิเดอ้อนนั่นท่าจิลเลบดีอีกแค่แบบครั้งขังนี่เสียคุปากนักนัดตีนี่พี่นักน่าหงจิตตะกันลำดังไงไม่ถอยนูให้บียูบีคุใจมันบีดูนะไอดูบ่ไออีกแค่ยุยาดีอีกแค่บ่ให้บ่ตัวไอกิสิ่งนี้สิดาอีสิที่ยาวรำดราม่าลีอีกแค่ยุสุยาเจมีเมียมโซบิตาเสียงนะตันบ่มายาวรักลีว่ากังงังนิ่งเจมาหักเอาไว้คุมสุดตรงนิ่งเจอดูบุซิมดีพัดเปลี่ยนสิ้นนุนให้ดีมาทั้งท่าหกันหลักปะดะไอ้กิเสียดูเฮกสิ่งหลักจะบะนักคงและนักขุดละมากักตัดเลยครับพากินาติไอ้นายนี่บัวสินักคงนักขุดกักตัดละก็เฮกวารักปังงำจะบะไอ้เมียมโซบินัดเจขังไอ้สัตว์เลยอีกไอ้ขังเดบียเกท่าบีมาว่าโลบีดีให้บกุมให้รำลีบัวดูเท่าซาตะเลยเฮาเกท่าบีสิอุระไม่ปานดบีเสียวดังเงาบีมีกุคุดิงมีงอนดักเสียวปูโดยจะเต่าระกันเลยบะปูระกันสิ่งนี้ขังเดบะมีกิเสียหัดบะยามนัดตัวนี้เต่าบนบีมากิมารำจัดอสิบุขังมามีนาดีมาบุษมนะอมตะให้นบีดีเกทับีอมุซาวดกิสุเปลัยนปีรักภาษาตุนะมาในอีบสิที่กายาปีตุนะอมุซาวบุนุสีลังตะทวนตุนะเสียกายาเล่าทบลังเมลัยนาให้ภาษาตุนะสนาพาวภาษาหันบะฮาวระบดีเกทับีนัตอริบะสานาริบลีลาปุมบะอมุซาวมาดิขังเซบันติมาดิเมลัยกามากะกวยนาริบันีนุสีนาริบันีให้นะอดบักเลยเกทับีอมุซาวดาสิที่ยามปีดุนะเสียตาตาอมุซาวนกเฟดสิที่ดูเราสิละกะมากิสิที่ไงบ่เด้อก็อย่าดีวักเฉยมาสุหันดักเสถ้าบักสินเมื่อกี้สิที่ปักอีบังงำดีให้อดุกินอดุตาดาเมลัยนันหันสารักปะคุดอบตัวปิกมะลิคิดตั้งสาวบ่มาสาดุนะปีระอูให้มามานะบิกิลุงบ่มาสัตตัวไว้ดำมัดอดุดิสิเกอดุสัตปนังนะมาสาดุนะปีระอูให้อดุกิบุสารักลอยเลยนะอดุกิทบิไออมุกตั้งดีเมลัยกอุนนะดุนะวาริสานิไอ้สุสาฮีเสอสมยามสิเลยยุ่มปานบกิสาฮีดกียามเห็นดูเลยไอ้ดีกุยน่ะสมนั่นเลยบสิปามใจหอยตาดาไอ้อัทุบิดาเมลัยกตาดกะอุนันน่ะบสิลาเกอดุตาดาคุดอบตุดิกาวกันนุกเมลัยน่ะยามเซ็กซินน่ะหายุน่ะสินรักปะนี่คุดอบกิดุดีกะริสุขลุหายมักอาซาบเลยดุนทิลเกอุนับตุดาสวยดนะบะนังนักรสิโลหอยตาดาไอ้สวยดนะบสิลักลเกอดุดีไอ้ยมุกยาวระเกหอยสลุสเกท่าบีเฮกซักขีบกะอมุซาวสุมายมลมดะลักปะนี่มาไรบักทีบะให้ด้วยระเมลัยดูนุปามะกันนกตะนะสิงจุยวันบีอินีปิสกีปดพัมดะกีทกลักลีบะดูอมุซาวมามิดมักนะอูรีมาดูอูบดาละไวลุตุนซับยุงครีมามิดมานะทักัดครีมาทงมารมคังดามาฮักคังสาวนิงมาเผาเรการิกิสุสาวนิงลอยสมดะนะมากะสิทีทานารินีทานาระกะสมดานุปามะกันนกตะนะจัดนี่นะรันบะดูดะดีมาสานะดุมสาวนิงบะตาบะนี่อมุซาวปรับสังสินดูนะเฮกตะมักให้เมลัยไกโนนังนะตอริเซเมลัยอิงงักนะไกโนคุระไอเนี่ยไกดอระเกไอเข้มตอดีไกโนอมุซาวสิทีดะนะตาอมุซาวกอระกะเฮาซิคุระกอระปุตุดะดีมาทำมวยดูสิงกุบสาวมาไกไกคุระไกดิไกสิทีดะนะตาอมุซาวอะดูกะเฮาซินะคุระนะตินังกิสิตอกยองตอริบระนุปะสิกิมมังดะตอกยองตอริบระเมลัยสิทีไกนะตอระปุตุดะอิงเอางาวนะหังไกโนคุระกะนายสิทีโนไกโนไอ้แกงกำตาจ
ꯅꯪꯒꯩꯒ ꯆꯤꯊꯤ ꯊꯥꯅꯗꯨꯅ ꯍꯞꯇꯥ ꯑꯃꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯂꯕꯁꯤ ꯅꯪ ꯀꯩꯝ ꯈꯪꯗꯦ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯅꯪꯅ ꯈꯨꯗꯣꯞ ꯁꯥꯔꯛꯎ ꯂꯤꯛ ꯁꯥꯔꯛꯎ ꯍꯥꯏꯗꯅ ꯑꯩꯅ ꯁꯥꯔꯒ ꯄꯤꯈ꯭ꯔꯤꯕꯗꯨꯁꯨ ꯅꯪ ꯈꯪꯗꯦ 이베마 능 감디 감메 하이 아이가나 너희 이마 호이는 우니 따서우는 우니 우나바 야로이 하이는 우나답 아두가 아토포 누파 아마가나 녹녹다나 람비스 sap미나 아이 따시 ꯉꯛꯇꯕ ꯉꯝꯗꯦ ꯅꯪꯁꯦ ꯍꯦꯝꯕ ꯁꯥꯎꯔꯛꯅ ꯀꯩꯅꯣ ꯃꯦꯂꯩ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦ ꯅꯠꯇꯦ ꯀꯩꯅꯣ ꯃꯦꯂꯩꯁꯨ ꯉꯛꯂꯦ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯂꯦ ꯀꯦꯊꯕꯤꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯃꯥꯗꯤ ꯑꯝꯇ ꯈꯪꯗꯕꯅ ꯑꯃꯨꯖꯥꯎ ꯃꯉꯣꯟꯗ ꯐꯤꯔꯦꯈꯩ ꯆꯩꯔꯛꯂꯦ ꯏꯍꯟ ꯏꯍꯟꯅꯨꯈꯩ ꯀꯩ ꯀꯥꯟꯗꯕꯗ ꯉꯥꯎꯁꯤꯟꯅꯩꯅꯣ ꯑꯩꯒ ꯅꯪꯒ ꯀꯔꯝꯕ ꯃꯇꯝꯗ ꯆꯤꯊꯤ ꯊꯥꯅꯗꯨ ꯅꯨꯡꯁꯤꯅꯈꯤꯒꯦ ꯑꯃꯨꯖꯥꯎ ꯀꯦꯊꯕꯤꯅ ꯄꯤꯔꯝꯕ ꯆꯤꯊꯤꯗꯨ ꯃꯦꯂꯩꯗ ꯎꯠꯇꯨꯅ ꯁꯤ ꯎꯕ꯭ꯔꯥ ꯍꯧꯖꯤꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯌꯣꯅ ꯀꯦꯊꯕꯤꯒꯤ ꯈꯨꯊꯥꯡꯗ ꯇꯧꯔꯛꯄ ꯆꯤꯊꯤꯗꯨꯅꯤ ꯀꯔꯤ ꯑꯩꯅ ꯈꯨꯊꯥꯡ ꯇꯧꯗꯨꯅ ꯄꯤꯔꯕ ꯆꯤꯊꯤꯌꯦꯕ ꯈꯨꯔꯥ ꯐꯥꯒꯤꯗꯒꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯁꯥꯎꯗꯣꯏꯁꯤꯕꯨ ꯑꯩꯅꯔꯣ ꯅꯪꯅ ꯀꯦꯊꯕꯤꯗ ꯑꯩꯁꯤ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯩ ꯉꯥꯎꯖꯩ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯏꯕꯥꯅꯤ ꯆꯤꯊꯤ ꯊꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯀꯔꯤꯁꯨ ꯈꯪꯗꯕꯒ ꯁꯥꯔꯗꯅ ꯃꯦꯂꯩ ꯀꯔꯦꯝꯅꯅ ꯀꯔꯤ ꯅꯠꯇꯦ ꯀꯔꯤꯕ ꯑꯩꯅ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯖꯩꯕ ꯄꯨꯇꯤꯟ ꯃꯥꯟꯕ ꯅꯪꯕꯨ ꯑꯩꯅ ꯄꯥꯝꯖꯩꯕ ꯍꯣꯏ ꯃꯥ ꯑꯩ ꯁꯤꯔꯦ ꯃꯦꯂꯩ ꯀꯩ ꯋꯥꯁꯤ ꯃꯌꯦꯛꯇ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯪ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦꯀꯣ ꯀꯩꯅꯣꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦ ꯃꯌꯦꯛ ꯁꯦꯡꯅꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩꯒ ꯃꯥꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ ꯑꯩꯅ ꯏꯅꯝꯃ ꯀꯦꯊꯕꯤꯗ ꯃꯥꯕꯨ ꯄꯥꯝꯃꯤ ꯉꯥꯎꯏ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯁꯛꯇꯥꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏ ꯄꯥꯝꯗꯣꯏꯅꯣ ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯕꯁꯤꯅꯤ ꯈꯨꯔꯥ ꯍꯣꯏꯒꯤꯗꯣ ꯃꯔꯛꯇ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯈꯔ ꯂꯩꯔꯝꯒꯅꯤ ꯏꯅꯝꯃ ꯀꯦꯊꯕꯤꯒꯤ ꯎꯅꯗꯨꯅ ꯋꯥꯔꯤꯗ ꯁꯥꯟꯅꯕꯤꯌꯨ ꯑꯩ ꯅꯣꯡꯃꯇ ꯈꯨꯔꯥꯒꯤ ꯋꯥꯈꯜ ꯈꯜꯂꯨꯕꯒ ꯂꯩꯖꯗꯦꯀꯣ ꯑꯩꯗꯤ ꯈꯨꯔꯥꯕꯨ ꯏꯄꯥꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯈꯣꯏ ꯄꯥꯕꯒꯁꯨ ꯂꯦꯡꯒꯥ ꯑꯣꯏꯔꯝꯒꯅꯤ ꯈꯨꯔꯥ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯆꯠꯂꯒꯦ ꯇꯥꯍꯦꯝꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯣꯏꯔꯦ ꯑꯃꯨꯖꯥꯎ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯁꯔꯕꯅꯥꯁ ꯁꯥꯔꯦ ꯄꯨꯡꯀꯥꯏ ꯍꯦꯛ ꯀꯥꯏꯔꯦ ꯃꯦꯂꯩꯅ ꯍꯥꯏꯔꯝꯕꯗꯨꯗꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯀꯦꯊꯕꯤꯅ ꯃꯉꯣꯟꯗ ꯇꯥ ꯇꯧꯗꯨꯅ ꯁꯥꯟꯅꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ ꯉꯄꯥꯏ ꯃꯃꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯑꯁꯨꯛ ꯂꯥꯏꯅ ꯁꯥꯟꯅꯔꯝꯕ ꯐꯩ ꯈꯪꯒꯅꯤ ꯑꯩ ꯑꯃꯨꯖꯥꯎ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯝꯕꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯖꯥꯎ ꯃꯥꯅ ꯁꯅꯥ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤꯕꯨ ꯀꯧꯊꯣꯛꯂꯒ ꯅꯝꯐꯨꯗ ꯀꯦꯊꯕꯤꯕꯨ ꯆꯦꯜꯂꯝꯃꯤ ꯇꯥꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯃꯧꯅꯤ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯕꯨ ꯍꯦꯛꯇ ꯁꯥꯟꯅꯕ ꯌꯥꯕ ꯅꯪꯅ ꯄꯪꯁꯥꯟ ꯁꯥꯟꯅꯕ ꯌꯥꯕ ꯃꯤꯔꯕ ꯑꯩꯁꯦ ꯑꯩꯅ ꯀꯩꯗꯧꯔꯗꯅ ꯅꯪ ꯈꯪꯗꯦ ꯅꯪ ꯀꯔꯤꯝ ꯈꯪꯗꯦ ꯃꯦꯂꯩꯅ ꯑꯩ ꯄꯥꯝꯁꯨ ꯄꯥꯝꯗꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯒ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯣ ꯁꯦꯜꯗꯒꯤ ꯁꯅꯥꯗꯒꯤ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯍꯟꯖꯤꯟꯅ ꯍꯥꯏꯖꯤꯜꯂꯒ ꯅꯪꯅ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯧꯈ꯭ꯔꯤ ꯃꯌꯥꯝꯗꯨꯒꯤ ꯂꯃꯟ ꯑꯩꯅ ꯈꯨꯝꯂꯤꯕꯁꯤ ꯇꯥꯗ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯇꯥꯗꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯅꯨꯄꯤꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯂꯥꯜꯂꯦ ꯇꯥꯗꯗꯒꯤ ꯑꯩꯅ ꯂꯧꯈꯤꯕ ꯁꯦꯜ ꯑꯩ ꯍꯟꯗꯣꯛꯆꯈꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯁꯦꯜ ꯍꯟꯗꯣꯛꯄ ꯁꯅꯥ ꯍꯟꯗꯣꯛꯄ ꯈꯛꯅ ꯌꯥꯔꯗ꯭ꯔꯣ ꯑꯩꯅ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯩꯅ ꯁꯥꯒꯠꯈꯤꯕ ꯑꯁꯥ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯅ ꯀꯝꯗꯧꯕ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯇꯥꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯑꯩ ꯂꯥꯟꯈ꯭ꯔꯦꯕ ꯍꯟꯖꯤꯟ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯇꯥꯗꯦ ꯑꯃꯨꯖꯥꯎ ꯃꯍꯥꯛ ꯇꯥꯁꯤꯟꯅꯗꯦ ꯁꯥꯎꯕꯒꯤ ꯂꯝ ꯌꯧꯈ꯭ꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯞꯄ ꯅꯠꯇꯅ ꯀꯦꯊꯕꯤ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯥꯅ ꯇꯧꯖꯔꯨꯕꯗꯨꯅ ꯐꯠꯇꯕ ꯄꯣꯠꯂꯣꯏ ꯑꯣꯏꯅ ꯏꯁꯣꯔꯅ ꯄꯤꯕꯅꯤ ꯃꯤꯅꯨꯡꯁꯤ ꯎꯠꯐꯝ ꯊꯣꯛꯇꯦ ꯅꯨꯃꯤꯠꯇꯨꯗ ꯀꯦꯊꯕꯤ ꯑꯗꯨꯃꯛ ꯑꯃꯨꯖꯥꯎꯗ ꯆꯦꯟꯈ꯭ꯔꯦ ꯄꯥꯎꯗꯣ ꯂꯩꯀꯥꯏ ꯁꯔꯥꯁꯜꯂꯦ ꯂꯩꯃ ꯃꯃꯥꯏ ꯊꯝꯐꯝ ꯂꯩꯈꯤꯗ꯭ꯔꯦ ꯂꯪꯐꯩꯗ ꯂꯩꯈꯤꯕ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯎ ꯇꯥꯔꯦ ꯃꯍꯥꯛ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯅ ꯁꯤꯅꯤꯡꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯌꯧꯔꯦ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯋꯥꯔꯧꯕꯅ ꯈꯝ ꯊꯦꯡꯉꯤ ꯄꯦꯟꯗꯕꯅ ꯃꯍꯥꯛ ꯌꯨ ꯊꯛꯇꯨꯅ ꯈꯥꯡꯉꯤ ꯀꯦꯊꯕꯤꯅ ꯐꯠꯂꯨꯗꯕ ꯁꯦꯜꯗ ꯉꯥꯎꯔꯨꯕꯗꯨꯅ ꯉꯁꯤꯗꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯕꯨ ꯏꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯕꯅꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯂꯤꯕ ꯑꯁꯤꯒꯤ ꯃꯍꯨꯠ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯤꯡꯈꯠꯄꯤꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯥꯡꯇꯥꯛ ꯂꯩꯃꯒꯤ ꯏꯖꯠ ꯂꯣꯏꯔꯦ ꯊꯣꯏꯕꯒꯤ ꯃꯤꯡꯆꯠ ꯊꯤꯔꯦ ꯄꯨꯝꯅꯃꯛ ꯀꯦꯊꯕꯤꯅ ꯁꯦꯜꯗ ꯉꯥꯎꯔꯨꯕꯗꯨꯅ ꯊꯣꯛꯂꯤꯕꯅꯤ ꯁꯣꯝꯗ ꯑꯃꯨꯖꯥꯎ ꯃꯥꯗꯤ ꯀꯦꯊꯕꯤꯕꯨ ꯄꯥꯝꯗꯨꯅ ꯂꯧꯈꯤꯕ ꯅꯠꯇꯦ ꯂꯃꯟ ꯈꯨꯝꯕꯒꯤꯗꯃꯛ ꯂꯧꯈꯤꯕꯅꯤ ꯑꯗꯨꯅ ꯀꯦꯊꯕꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯑꯣꯠ ꯅꯩꯕ ꯀꯌꯥ ꯇꯧꯔꯤ ꯀꯦꯊꯕꯤ ꯃꯥꯁꯨ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯃꯨꯖꯥꯎꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯔꯛꯇ ꯃꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕ ꯃꯥꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯆꯤꯡꯃꯤ ꯅꯤꯉꯣꯜ ꯑꯃꯒ ꯑꯃꯨꯛ ꯅꯧꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ